Dr. Hawam Vidyarani Devi, Assistant Professor, Pukmi College, Dr. R.K. Amita Devi, Assistant Professor, Liberal College. Aigi Ishan Haigadra, Isha Haigadra. Aidi Chahi Humfuni Toy, Humfum do running me. I Ishan and Adum Kajarage. Ishan Ani Shigi Muslim community over Nupi Singi or the Samaj, the Mugda Hijan Kumjal Laga Muslim community bu Marik Chumba Achumba Lambi the Hai riba ichal anishina thiba horko matamda Manipur State Archive ki mating lobo lakhiba aina di matam koina unadaba na maram waraga ichal ani bu aina kauthok charoi makhoina di niksing biring asi hoba tasengna ekoi ki Manipuri no maitai pangan singi Manung the Nupa or Nupi or a culture as he Bagi Sharpose me she countable order. Aduga Maitei community na majority on Kundariba Nasigi Pa Haitare Mashida Koi community or the Chirli was it. Maitei community na machine Kelly have said I remember talked it. Adubu Aikoigi Tay Pangan Missing Yamjadaba Aikoina Tijan Bahor Positu Matam Kuidri Habisi Mahaman Toki and Kale Nasidi Missing Yam the Basu Tijan Bagitaba Horli Aduga Makata Nasu Tijan Bagitabase Toganing Baduni and Nasigi Miam the Tamzani Badi Ado Aidi Aiba Masunatadi. Same Bugidi. I was in a Tirakomatanda material sing of the people Pukayadu, say I am a shake Naviki Batuni, Pukayadu, Shojayadu in a Pairu Kuteri. How you show Shojay Paibi Tarishi, the Jandaki February Tangan Pandelo Ariana, Go Mengi, Matam Purpatarigna, I am the February Tangan Pandagi, Chauki to Tadopukinumi toy. Ado Howji Aina Lakani of Wakam D. Emi Hashim Makoi Ahu Masina Aikoigi culture ga Mari Lenaba, history ga Mari Lenaba like Tijin Bagitavasida Makoi Ahu Masina Mamitung Hamatam Dako Yaiba Ibisi Kanana Makacha Taugani Habisiki Awa Nashi Aina Aigi office staff primary sources Mam Tamibasida Tirapagi Salwasi community Metai Pangan community Masinasi Lak Lata Aigi Salanidi Metai community Metai Pangan di Matang dengan si Aduki Kajakraba Pangan di Jaksa Haja Fiji Jakit Manipur Leriba Metai Pangan Nupi Singasina Karamba role education di Matang da CB itu nasi mohona doctorate degree fangduna pangan community bungasi sama dia bang berthakta tangga piragli. Aku ya ini bidi kedai, aku ya ini bidi kedai. Ada lakni bawa apa mana? Masih aku ini Maitai pangan singasi hauropam jaksa luthak fijet lighting sigi hai betaragadi. Maitai ahalaman lai guru singa iduna thambi ba maitai gi puya singa se masi nainabagi yam mathau tari maitai gi puya singa sida marik chumna iraga maitai pangan gi khunda khibagi wari lenga pada chawya khau khibagi wari thibagi loibe nai wo aihangna Manipur State Archive ki deputy director moina ujaba horpadagi hauna Maitai Ahalaman Lai Guru Puya Singu Iduna Tamliba
mafam kaya lagi riba halaman laibu paipal sing asina makoi yumda thamlaba puya sing ase aina survey tawi listing tawi masida chaurang puya lising yang khai ga nipan ai gi custody da puya sing adu di makoi yumda leijaba ngakta puya sing adu custodian sing adu gi mayum da karamba puya lei karamba subject iba karamba hiram de iba puya singno lei diba se habese ai ithau amu oina 2003 dagi survey torokuduna handaki covid 19 lakgi mamangda thabo si leki aduda 58000 lising yang khaini pan puya masing ase aina listing se bolo jaki maduda mari leina ba maitai pangan sina khunda ki bagi iba wari singun kaya hai ru puya sing asida jaw se thengnaki aduga ngasi ga khoi maitai pangal gi phurup singna maitai mayek hai ba lai si tambagi interest kaya loba udaba sim ai ko ge lai thibane ha se ai ngasi gi sabagi mang da thamjani ne aduga hai ri ba lai ga sida hauji maitai mayek ki portion ama yauna phajane portion ani Bengali script amasung maitai mek thongba oina thengna jai masi tungdal la iba maitai pangal sadano da singa sina Bengali mayek asidi matam ikui dana Bengali mayek ki script singa asidi masi dagina sang labada sahi kunni matung dagi di Bengali script asi pabina na bai laigani habisi thajade hai riba yamba sheikh ai now ani asina maitai meki version portion jauna lai asibu phongbi base makhoi ani bu ngangphai leitana ai gai phunnabu utchai tunggi mirol gi mak khallaga makhoi ahumna awa gi sharuk kaya lauraga lai asibu putopi bada version ani na sharuk waraga phongbi base mese ai aduki matik yam nungai aduga maitai ipai pusinga su ngasi di maitai pangal su maitai akhoi ipai pu ne ramba iek singa se tamba hore tunggi mirol gi mukta maitai pangal su mi mai ka si chalhan bagi da achoba thagam laure ha bese maitai halaman singa khandi ragani ha singa masi gi maitai gi halaman ngasi tindiri ba sabas da thambi ba maitai halaman singa su nungai ba phongdok bi gani ha bese ai ase batha jaba aduga ngasi tindiri ba sabagi mafam daina thamjaning badi ai isel ani ming hanjan laujadrabasu maitai chanura isel ani nadi pangangi maramda thire pangangi writer sing nadi maitai gi maramda kari thibirabage maitai gi maramda panganna thigadwa khangjin bada jam kannagadaba lambi su leiri maitai gi matangda maitai pamde koina thigada adubu ekoi gi di mishing asi yamjadaba na marum oraga ngasagi laik laisu tambada thin thagibana marum oraga theng thagibana marum oraga thijenbagi sar mishing asi yamdri haina ai adumda laujaba tarabasu ngasi di thijen minnase pangan na maitai gi maitai pangan na maitai matang da thiba maitai sing na maitai pangan sing matang da thiga interaction ani si puthongaraga interaction tawo matamda aikoi community ani se chungchan naba nungsina leminaba samaj sida thaudaron thaugalon ani asi tuna na chatwa matamda ai gi ramdam imalepak maitai reba si shanti leba nungsi chanana leba lamdam amu henba ngambone habisi ngasi gi saba sidai thamjaninge akhoina maitai na kanano maitai pangan na kanano chingmi na kanano tammi na kanano haina politics sing sina he khai to se politics divide but culture unite hai ba wafam se koi kaw do phai habisi mai ngasi gi saba da thamjage politician sing na divide to ko matamda ngasi gi iram da masida leiriba maitai pangal maitai sing na yafam thokti
हाइरिबा असि अईबा अईबिसिंगना यूनाइट ओइनबगी पुसिलपसे अखोय खुदिंगना ताइता लुफम थोए अखोय खुदिंगना हाइरिबा यूनाइट ओइबगी लंबी सिदा कनाना थौदांग लवी ओनली कल्चर खक्तन लौगनी कल्चर हाइबसे तेंतंग नाइन थमजिन वफमना गाड़ी यमन कल्चर है गाड़ी यम कल्चर इज ए काइंड ऑफ vehicle अखोयना पैसेंजर पूरीबा vehicle लमसी हाउसु तोंगनी मैतै पांगनसु तोंगनी मैतैसु तोंगनी कुकीसु तोंगनी नागासु तोंगनी अदु अरतारगदी कल्चर न लेब यूनाइट ओहेनबिरिसि ngasi nungsinarang dabadagi nungsinahan bangamibase ngasi lairi asina su achauba rolam lauri maitai sing gi palamba ining thausin aduna maitai pangal sing sida karamba miyeng yengami lairi sida jam seng na habi gre ai gi yamba sekna adigi ai gi sel anina thigalpa pangal chanura sing matang de iba makoi gi thesis aduda su mayek sengna takre adu oiba targadi maitai ining thausin aduna palamba matamda loshang linghal lami maitai pangal singbu luna sana tawsibagi wari ngasi gi lai asitana tana pabung bikom sana hani iramba pangal thoropa bikul chandra sarna iramba 1891 da lairamba pangal singi maram da iba aduga Anglo Manipur war da maitai pangal singi lorong thodang sahi tare khunta ko matamda Gambhir Singha Maharajna Manipur sana leba ko hanjena ba matamda maitai pangal singbu Manipur levi lingkha ko matamda maitai pangal singi lanmi ona recruit tawkhiba masi kaw ya ro da wari hai ba documents in ngasi Manipur State Archives original on lairi bane ngasi tenbiri ba aigi maitai pangan gi isa inaw sing ngasi na sigum record sing ngasi bo thir ko leiti thirakli ba mi manga tara asinatana makhoi sing ngasi na mamitung giban numitagi di maitai pangan community gi writer ase thukchen giba tarik ni hene lobudai lan di si aduna ngasi Yam Sheikh Hashim Salim akoy miyoy basi asiba masani ay iyamba madi inawani sing matung ellaga thokpirao ai bakaya ai bikaya akoy makhong thamjellaga kalam nisona shemba jaba mi sing ado ai sing sigi matung ni launa ba ko metai pangal singi tang laba ai sing matung inba thopi raho angam mateng pangjage angam ba ai nangam jaba thakta pukhat badai lambi da chatmin nasi hai ba ko hai khara se